ꯑꯣꯏꯅ ꯊꯧꯕꯥꯜ ꯀꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯩꯈꯣꯏ ꯏꯁꯤꯡ ꯌꯥꯝꯅ ꯆꯥꯎꯈꯤꯕ ꯊꯧꯕꯥꯜꯗ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯛꯁꯤ ꯋꯥꯔꯤꯉꯩ ꯃꯔꯛꯁꯤꯗ प्रजा ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯔꯤꯉꯩ ꯃꯔꯛꯁꯤꯗ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏ ꯈꯪꯆꯥꯎ ꯏꯁꯤꯡꯁꯤ ꯈꯪꯆꯥꯎ ꯆꯥꯎꯁꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯚꯣꯂꯟꯇꯤꯌꯔ ꯃꯌꯥꯝ ꯇꯧꯔꯒ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯊꯧꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤꯁꯤ ꯑꯅꯝꯕꯅ ꯑꯩꯒꯤ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯗꯁꯨ ꯁꯉꯥꯏꯌꯨꯝꯐꯝꯗ ꯂꯝꯗꯤꯡꯗ ꯈꯨꯗꯛꯇ ꯄꯨꯡꯈꯥꯏ ꯑꯃꯗ ꯏꯁꯤꯡꯁꯤ ꯈꯪꯆꯥꯎ ꯆꯥꯎꯈꯠꯂꯒ ꯄꯥꯊꯔꯛꯄꯅꯤ ꯃꯔꯨꯑꯣꯏꯅ ꯊꯧꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤꯁꯤꯁꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯥꯕꯜꯗꯣꯡꯕꯗ ꯍꯥꯏꯔꯣ ꯅꯤꯉꯣꯝꯕꯝꯗ ꯍꯥꯏꯔꯣ ꯃꯣꯏꯖꯤꯟꯗ ꯍꯥꯏꯔꯣ ꯑꯗꯒꯤ ꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡ ꯃꯅꯨꯡꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯑꯗꯨꯝ ꯃꯣꯛꯈꯠꯂꯒ ꯃꯌꯥꯝ ꯌꯨꯝꯁꯦ ꯑꯣꯜꯃꯣꯁ ꯌꯨꯝ ꯃꯌꯥꯝ ꯑꯃ ꯌꯨꯝ 2,000ꯒꯤ ꯃꯊꯛꯇ ꯊꯨꯝꯃꯒ ꯂꯩꯔꯤꯅꯦ ꯑꯗꯨꯕꯨ ꯑꯩ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯖꯅꯤꯡꯕꯗꯤ ꯊꯧꯕꯥꯜ ꯗꯣꯛꯇꯔ ꯃꯅꯤꯡꯒꯤ ꯋꯥꯡꯃ ꯇꯥꯕꯒꯤ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯌꯥꯝ ꯚꯣꯂꯟꯇꯤꯌꯔ ꯃꯌꯥꯝꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯦꯟꯗ꯭ꯔꯁꯤꯒꯤ MLAꯅ खितंग अखोई अंगम असिस्ट तौजबनी गाड़ी नुंगीगी अमगी अदुगा हंदकी पुलप चौरकपसिदा कनगिबसिदी वॉलंटियर मयामदनी आई वॉलंटियर मयाम सिंग क्लब सिंग ऑर्गेनाइजेशन सिंग मयामदा डेडिकेट तौनिंगी एना आई हमजगे मरुइना मनिंगदा खैसिदा उबिरिसिनी से लैरिंगसे फार्म अखोई चाबरी चंगागी मथक्ता लेरंगनी अखोई सोम नाकन वांगमसिदसु करिदसु फिशरी फार्म हाइबे तारे फिशरी फार्म सिंगसे आईना गवर्नर दसु ऑनरेबल गवर्नर दसु I would like to request the Honorable Governor, please inform his departments, mostly the Fishery Department, Agriculture Department. Assess we need to assess this properly. People are suffering like anything. The farmers are suffering like anything. And then all these farmers are dependent on these fish farms, and especially those who have lost their fields, paddy fields. I would like to request to the Honorable Governor, aduga hoi lairiba mayam sing say the department assess how many farms has been losses. Hujiksu pandemic type da nga mayam ama sijalakpa sama tonda ising jin lairabadina aduna farmers in the Manipur economically